Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari. Ngasi muglaubirasi Thamoi Machet 13 suba tangka. Lot na tauba thabak sidabu jutchadi haibado Sanathoy de hek thoklabani. Kitchendagi taha thoklaklaga call du paigi taubaga tatkibana hali. Amukkaso hanjinduna tawrai. Sorama sangna hondoklaga call du paikhatli. Sanathoy na. Hello, kaidore habnu ilina. Aina horen taroklage haikibina tro. Ichana phone pairamnadi ngasi soirodro. Elizabeth yak launa khumlai. Aina call tarakpase yam yetlaba tamojada. Haima, adu haiba natti mi nangbo. Elizabeth marak pat hekta thatli. Adudi kainoba singna hairo. Tamocha, nangise ai pamnatriba haidro. Nangdani pakhang aribo hewdoba. Kariba husikida. Nangdi yam tawrami boire. Nupa topaga yam laigi boire. Lainingdre nang yumda. Elizabeth maray gati kon kolaga. Tamocha, aina haibado yaro haiba. Sanathoy mamittu tapnu shili aduga. Nangge adugi kukawdo aina tawno haidro. Thamoi se nanthagi ge khitangai. Tamocha yare hayo basi. Thokliba mayam se nangsu khangli duni ili. Ada kamaina irai laina thadokani. Aikhoi khak chatke haibani natte dana tamocha na thinbiu haijabani mai aribo. Hoise ai horen toroke yumda naina lerise. Pharakta call toksilakanu ko gyan taw chonga. Hoi ariba. Call thamnare Sanathoy nokmi kitchen da muk changlakle. Chak ising lotion beloiratuna harau punna chaminare. Aduga magi room da changnarakle. Sanahalga Premilagadi TV thaduna yengli. Nirlima su magi room da changlaktuna phamung da tapna famthai aduga magi phone du yengi. Lakliba message tu ubada machinna tapna soli. Sibuaibu kai haina haiduno. As. Tanna haina reply piki. Nupadu sunga saidagi ngaiduna lairambagi moongdani message deliberate hek tawkibaga call fat tawshilai. Nirlimadi ikhang khangi lakliba call du ubada ipa pakhana call du receive tawi. Danabir nungsina kaurai. Macha. Nirlima ingaw na. Ha? Kay ba? Ay dara. Danabir nokfet taw na. Ming kaubado aida comfortable oidaba. Adugi sum nungaitabro na. Kaisu kaidi. Tumina muk laikre Danabir na. Nangbu aigi number save tawbro. Nirlima maray itat na. Taw de. Danabir di nokmi. Dadawa haigise. Ikoy ba mali. Yam free and frank da nang na haining mangang bado koi da bide sum hairo nang ni koi bado dada nungaiti. Hoi ado masagi ni sidi. Hoi ado mi atai da koi rasu ai da ri koi biadi nangi nungaita bado dada da su koi dana share taw dong ni ko. Hoi macha tumning labo nang bo. Nirlima ikhang na. Tumbayadi nati tumlani haiba. Danabir pisum da sukre aduga. Kaidawi haibano. Tumlagi haiba. Pakhat pa henman bagi call do fat kai aduga mathanta soli. Kaina torisibo mihul gamte yaudre. Kai haina sep tong nimingse. Sathi ba haina hekta tawraga lori adyam sathi ridubu. Number 2 sathi ba haina save tawkibaga message ama paisilai. Good night. Fazana tumjaro. Mangda achapot ahaw balay bidoini. Nirlima haunaruba tawdana nokfit tawri mathanta amukhali. Kainoy na tawrisiba. As gyan ga tadreday. Somdana balcony da mathanta phone du de yenglaga nokmi tawraga layrambani. Christy gi iyak pa khonjal duda nokfet tawrambaga fat hanjinki.
Ho dada, ibung nungsibo, kadomda mung laikhrage torisina. Danabi room da changlaklaga. Kaino thoy, thinga kansida nakhone ne yak yakhe. Christy mabungi manakta changsilaga. Dada, nang nupi ma koiragera. Danabir ingangakna machalda yengi aduga. Nangna ayi nupi senbidoiba. As, natte ba dada. Nangna supami do di Nirupama. Danabir machalda nokmi yenglai. Christy mabungna noglakpada. Yare ko, tan nahiba man ba nupado khangni. Yana ba hainar dongni ko aidi. Asi hairam laga room dudagi kan hekta chenthoki. Masibu kamay ngangna dunyo. Imadaga mong hairam dana ay soiroise. Nokmi mobile duda yenglaga phamungda tapna hipthai. Somdana nanaw yu fulda ngauraga Nirupamagi mayumdagi khara laptakna gari do khamlaga leiri. Kol dusu hanjin tawsili sungchat chatre. Nanaw gari duda makhutna thajillaga. Asuk yamna ushitaba. Aina kaidoge mo. Fana kuina leiramlaga ahenba karisu tawramdana hankre. Noma haukibana yausang aroiba numit yaurakle. Aduk chawba yumdo Christy mathantana langbada pungnin nili. Mama mapagi roomda changlaktuna. Palemima, ngasi natradi chatnaba numit laitrabo haibane. Icha thoy, kaidawragi imana chatlaga. Hoi mana bilak tunya hairi dudi aina. Ketuki fido samjin na. Haima, adu imana chak loiram labani. Nabung den sang thongalu, aduga loire dana. Imana khara haibiyo haisni, yaroi dongni ko aidi. Mama de saw areng khai tawram laga thokre. Onthokpani da aigi chanupi se. Ketuki machanupagi room da changlai. Danabir mingsel mamang duda leplaga masam du semlaga leirami. Bungo, nachalgi mamanabi khara lakani hairi. Insang do nangna khara leibiruro. Napaga igadi thabuk mapamda chattaba yadre. Hoima. Inthina hauna bathong biu ko. Hoiba ima. Phare, ima thokle ko dudi. Elizabeth ngantana loishilaga Nirupama hoida laklami. Sanathoi Mangolda khabar paduna famlibadu ubada prap changsilaklaga git hekta famjili. Sanathoi ingangakna manunglomda yenglaga. Kaino toroglisna. Elizabeth na Sanathoi gi mamaidu pairaga mangonde leisilaklaga. Natuni nang nanakta leise aduga kaidanu yengise. Sanathoi Elizabeth ki makhuttu fat inthoklaga. As, Ili, kaino toridubo? Amta handose. Nang sidine. Asi hairaga hogatlaga lepi. Elizabeth mamit ka tagup laga. Patpat loisilamo, may hanuba. Asi hairam laga imung da changki. Sanathoi sor sang da hondoi aduga. Angang ko ibrahaibu ay chopa soiroi nomali. Kana uhawba sa ano kana ako'y badu kuyeng lamlaga magi room da changki. Elizabeth na changlakpada Nirupama di loishin baloy ramle. White color da pink na laysat pa frock ama set lami. Kuning kitang yaw ba khungup ama sutongi. Kudang da piktak taw ba gari ama susiri. Masam dudi isang sang na thadoi. Ngasiri chinbal da kitang red machu ay ba lipstick ama sanglami. Aduga mitta mascara sa sanglami. Madu ubada Elizabeth machinda surta daba isay masaglai. Ay di ngaure pungaw ngaure mayara saklun pubi mayara ay koy nupi nang di sumadla saktamda koyrang hali lang takhali pugning aygi la 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 la. Mingsel mamang dalip lang banupidu nokmi pamung dalay ribabek machado paikatlaga ikaina. As, yare ba? Elizabeth ikat na Nirupamagi kutta konsilaga. Nupi, mingaw bayaw na ni nga siri soydre. Ani do nokmi punna thokminare
Sanathoi loisinba loiraga Mangolda mamaga wari sanaraga leirami. Thoglakliba aniduda haifetsu yenglai. Mamana loiraba natro lao lao ima manam nambirage. Nirlima mamada makut khudang du pisili Premila macha anibu manam nambire. Elizabeth na nokmi Premila da konsilaga. Nungsihe ima se. Sanathoi tuminna soli. Taurisi yung amasi. Ay damo onsilakladi jopa sore. Mabuk ningda sumna khalaga praprap kumthagiduna gari khamliba domda chatki. Mamana nganna halaknaba taw ko ichan Elizabeth thingna mamna lerakano. Asumna illiba figi fizi du logthoklaga chonga chapi mapi. Hoi ma. Sanathoi gari manungdagi laura'e. Lakpa yadriba noi bani. Elizabeth na ngai ngamkhidreda. Mamana noklaga Chalo chalo. Anidu Mangoldagi kumtharaklaga gari da karakle. Gari du tapna thauba hokre. Christy kitchen du da mathanta murmurum soli. Yaurakti base. Ibung sakhen badusu yen dei bachatkhibada kaidau khrabno khangde. Mama nabi ahumdu ikoi dana kitchen na fatchanglai. Elizabeth na Sanai bema yauzarakle. Christy pairamba thang du fat thamlaga chensilaktuna Nirlima da konsilaga. Aya yam phazarame. Elizabeth na chapot haplakpa khawdu dining table mathakta thamlaga. Nungsidi he laima. Christina mu nang kalaiba. Ado dress hanu hongu silao ikada. Asi hairaga Nirlima bu kolaga puthoki anidusu chatkriba anidugi matung inaduna mathakta punna kaminaraki. Christy gi room dani Nirlima da Nupi kai dress set ke haibano phanek or khongra. Nirlima Aidi phanek oina set ke. Elizabeth ka Sophia gadi khongra oina set ke haibadagi khongra amamam piri aduga Nirlima gina yellow machugi phanek ama pire. Furiti hongu haibiyadre mana selakpa samnabidugi mathakta setkre. Aduga maridu kitchen da kumlaklaga cha thaktuna faminaringai jagat ki araiba wari pumnamak puthoktuna sanaraga wawa nokli. Mapalda gari khambagi makhola matabaduda Christina mamanabi ahumdon silaga. Leiramuko aida da halakpa male amte yengluge. Christy taha mapalom da chenthoki. Danabirsu yena semba hapa polythene do pairaga changlakpaga Christina thoglakli duga chanakiduna khawdu machalda pisilaga mathakta kana hairami. Thoi chado ayi kada mapuro ayi room ta luzage sabne yadre. Christina Dada thengi insang thongba loraga luroba. Danabir khudang gari duda yenglaga Yam ngali ko pungse tare tabla ngari. Ngali yamna. Asti hairam laga chumdring adum kakre. Christy machilga do paithoklaga. Kune lurasu yabase yam pakte. Machinda marum solaga kitchen da changlaklaga dining table mathakta yen asemba du thammi aduga mabungi cha hairi. Sophiana Noi daro nupi lakrida. Imaga pabungadi udi kaida laikrino. Hanurakan stane de chatki romance kai do tong ninglakliba. Haiba loiraba chadu puraga thokige tawi Elizabeth na Kai do no kaptuga Dadagi piruge tawni Nirlima pihaluro maroi mapang semna tawrase aduna nangna puthorao. Nirlima ingangak na Ha aina ngamzararoi. Christy su As kopirose. Asti hairaga chakap to pahali aduga kitchen dagi inthore Aigi room gi oirom da leiba thongdo adura chango. Soini ko mo. Nirlima upai leitana tandi mandi tawduna chakap tu puraga mathakta kaki. Christina minok mitaw na yenglamlaga kitchen da changlakle.
Chakre. Elizabeth noklaga. Kumay nungay ni ngasi. Ahumdu punna nokminay, Christina. Soidre, chay jabra kumay ramadi leire. Nirlima leiriba roomdagi thongduda haifet kokok tawraga ngahak lepi. Response kemta piraktabada tapli changlai. Kanasu leiba udabada sor sangna hondoklaga chadu phamung manakta thariba table machaduda thamlaga mamai leithorakpani. Dhanabirsu washroom dagi iruba loibagi thoglakpaga mapa chanakre. Ikhang khangi nupadu kaino khali magi wakhalnara khali. Mamitu makhutna suru nairaga muk yengi. Adudasu tumina leplaga leibaduda prap changlaklaga nupidugi manakta lepsili. Nupidusu ikhang khangi chatkibasu hek ngamda uyungumna leptuna leiri. Nupadugi iruba loibada ngairibagi chotli tawba masam puritsulita Nupama mamangda khamlek lepsilakpada pakhatpoi kaioi nupadu sat inthoe. Khanghaudana tawrakpo oibaga safudu khazik kankibaga ngakhauba ngamhauda nupadu phamungda longna haithaki. Masadu tutharakpaduda khanghaudana nupi magi khudangda yalubani nupiduga phamungda punna hek tasinminare. Tan kaijaba romesu tan chana fat changlakpani oiramliba fibamdu ubada masu yauna ikhang khangi masu taha roomdagi fat paithoki aduga laurami makhada kumthaki. Uhaude ai kemta uhaude ko. Nirlima ithak thakana fukhaugatlaga chenki tawi. Dhanabir fukhaugatlaga khudangda tap yali aduga nuksina yenglaga itap tapna. Macha, nangdi kamaina ai kada leremi ba? Nirlima su fat hangjilai. Dadadi sida kamaina leramni no? Hai kai haidok lura gyan khangta tarai. Christy gi dada. Asi hairaga mamaidu ingang ngangsin tumina non tharaga tapli. Khudang semta. Dhanabir gyan khangta taraktuna pairamba khudangdu fat thadoi aduga. Ai dress amta hongke leramo. Asi hairam naga washroom da chensin ki. Nirlima room adudagi prap thoklaklaga. Leramo kainaga ngamaroi ai. Makhada kumlaktuna kitchen da changlai mayamdu wawa noklaga leirami. Nirlimana makhazaidu ingangang silaga changlakpa ubada Sophiana. Nupi kaidorage namaidu ingangang lidia. Nirlima dining chair duda famtharaga mamaidu makhut anina paisilaga kemta tawdi haibagi mawongda mamaidu fatfat hai. Ramesh na Ijan ice pura. Dhanabir tanja chana kitchen da fat paisilai. Karigi ice no. Ramesh Mai saba adugi. Namai tha labaduda sabaga changmura nangba. Ramesh noki. Tathot pigini hairadi ice lobado nangoin chen kini. Nirlimadi ikai bana lori mamaidu haigat papaw ngamdre sumnon thabada table duda thengdaure. Christina. Dames, dada, yam taning deko, chatlom tanabani. Dhanabir namok. Insang se noi thongjarage hairo. Haiti e khoi amta adugine dada da thongbiyo haido. Aduga chatlo kaina saksidi. Hongnaba tawrase. Machal nupidon silaga. Chamdri, yen chambaga ngamjaroi ai. Nirlima itap na yen hapa polythene du paikhatlaga. Ai chamage. Dhanabir polythene du mana oina tap lauki aduga. Yani, ai sum chambirage. Ramesh ta falap yenglamlaga kitchen dagi thoki. Ramesh na maroi mapang hapliba plate tu paikhatlaga. Sembalo bana trose. Thongnaba ready tawrage ko. Kai no tai to horo noisu. Ramesh hek thokibaga nupi mari dusu magi mathau tawnakre. Nirlimana ironaba soibumdu chamnaba hotnakre. Ahumduna salad semnaba machal singdu khoglakpa yaw chamsilakpa yaw tawri. Ramesh na insangdu khabaina otna. Nipa, kaino ngasai dubo. Aidi ingaw ngawrabani. Chelaboi khalurabani.
Denabir makoktu hotlaga As kaidi chenbano ai su gyan tadriko nangdang nate lakni su kemta khangdabi aigi room da lerambadudadi ai mitta pura bai ningurabani Ramesh noklaga bhalo he sakta asidi film gi type ni nang khalise wakhal gadi manung le hori singdo insang mau yenganse plate amta lozo Denabir imunglom da onsilaga Thoi noi gi dolorabo ekhoi gi dilore he test tawnaba plate ama puthorakero Christy maning thongdagi mangak tuli thoraklaga ꯑꯩꯈꯣꯏꯒꯤ ꯗꯤ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯄꯨꯛꯁꯦ ꯋꯥꯔ ꯍꯧꯔꯛꯂꯕꯅꯤ ꯇꯦꯁꯀ ꯇꯧꯔꯔꯣꯏ ꯆꯥꯛ ꯀꯣꯏꯅ ꯑꯗꯨꯝ ꯆꯥꯔꯒꯦ Rameshna ꯂꯣꯏꯔꯦ ꯁꯅꯥ ꯏꯕꯦꯝꯃ asi hairaga khangri mungda pusilai dining table gi nakanda ahangba leiriduda oina punna chanaba haidana semba loiramle Denabir ne insang du kompak macha ma da haplaga mayai da thami Rameshna pukham mamangda famlaga Ichansa lao chanabana mangda kuina thamba phate pukki laina sawbani mayam du ikoi koina famlakpada Denabir ga Nirlima ga ani du thangnare nupi du di masa du ikai baga pakhatpaga punsinduna phampham khangre mayam du nok tana chari nupi du di chafam ga amatta khangre nupi du gi matau du da ikai re khangbagi Denabir ne insang du matong khalaga Nirlima ga machal ga gi pukham da sat hapchili Christina Dada Nirlima di maru yam pambane maru oina hapiyo Denabir nupi du de yenglaga Asinani dana maru ngakta ngarise matung oina chage haide Elizabeth su Madi ekhoi mayam chak chana base maru natradi chadabani ekhoi na saru na kaurabani asi hairaga mayam du punna no e nupi du di nokpaga changde humang sogalaklabani aduna mamai mamitu ingangang sila e Denabir nupi du gi matau da Morok sabro Sadi humang sawini asi hairaga tawfam khangda saru ama pairaga chi e Denabir su nupi du na ikai ba matau da tumina laikre harau chak tu chaminare chaba loibaga thabak loishilaga mayai kada pulak phammi aduga hai mahi su thaknari Elizabeth Ramesh ta onsilaga Dames koi bachalu siba Sophia Asengba chaba loiraga phamjinbesdi abu kakhalak toy male Ipang na hairakli bawa da mayam du punna no e Denabir nokmi Jatse kadai da jatse haibnu asi hairaga Nirlima da fat onsili Nirlima ingangak na ngahak yenglamlaga Kakching garden da Denabir famlambadagi fukhawgalaga nokmi loishinaro hairamnaga nupa ani du room da loishinba changkre nupi mari du su harawna loishinaba Christy gi room da changlakle ngahak tu da punglang heklangi kui haude fat nupi mari du loishinba loiraga mapalda ngaiduna leire nupa ani du loishinba loiraga thoglakle Denabir ngorok ngoba kuchu da white shirt black pen khudang da silver color gi Rolex watch ama siri kayadi fazare Elizabeth Sophia ani du maya karaga yengduna lei Nirlima di tumina non thaduna lei Christy maya kariba ani du da khuningna kakak thilaga chiron tawi Ekhoi humdi Dames ki gari tonglase amase dadaga mai lakchani ahum du ingit tawna duna Ramesh ki gari da fathekta kaki Elizabeth na Nupi nang di dadaga lakminaro mathanda gari amada lakpa nungairoiba Nirlima kaisu haibasu ngamjada upai leita Denabir gi gari da kaduna tongkre makhoi pulap tu Kakching garden da lakle lakpagi lambi da ani du wa machet ama phawba ngangnade mari du di amuk toiba isai bu sakpane nokpane loire Denabir tumin nupi du da yengjai nupa dana yengda ikhangbana site yengkhibadagi laisilakidre nupi du ngahaki matung da garden yoraduna ticket kaklaga makhoi pulap tu manung da changlakle makhoi mari di pulap chatli photo su yamna kapi koichen hek cheli Ramesh su moyohum gi photo kamna bahona bada awaba ma oire
ꯙꯅꯕꯤꯔꯅ ꯇꯨꯃꯤꯟꯅ ꯆꯠꯂꯤꯕ ꯅꯨꯄꯤꯗꯨꯗ ꯃꯆꯥ ꯅꯪꯒꯤꯁꯨ ꯐꯣꯇꯣ ꯀꯥꯞꯄꯤꯌꯨꯔꯣ? ꯅꯤꯔꯂꯤꯃꯥ ꯏꯉꯛ ꯉꯛꯅ ꯙꯅꯕꯤꯔꯗ ꯌꯦꯡꯂꯒ ꯂꯩ ꯃꯤꯡꯒꯧꯗꯨꯗ꯫ ꯅꯨꯄꯤꯗꯨꯅ ꯇꯊꯛ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨꯗ ꯉꯥꯎꯔꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯅ ꯌꯦꯡꯂꯒ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯋꯥꯔꯤ ꯁꯥꯁꯦ, ꯈꯤꯇꯪ ꯊꯣꯛꯂꯛꯑꯣ꯫ ꯅꯨꯄꯤꯗꯨ ꯐꯠ ꯂꯩꯊꯣꯔꯛꯄꯅꯤ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯏꯈꯪ ꯈꯪꯅ ꯃꯆꯤꯟꯗ ꯐꯠ ꯍꯥꯏꯗꯣꯛꯈꯤ꯫